कांग्रेस की लुसिंगबा अमा असेंबली दा मोबाइल दा नातै चादब वीडियो येंगलिंगैदा फारे कांग्रेस पार्टी दा यामना मसक थिनिंगाई ओइबा थवोंग अमदा कर्नाटका गे पार्टी असिगी लुसिंगबा अमना ngarang स्टेट असेंबली की सेशन चथरिंगै मनुंगदा मोबाइल दा नातै चादबा वीडियो येंगलिंगैदा फारे स्टेट असिगी लेजिस्लेटिव काउंसिल की मेंबर ओइदिबा प्रकाश राठौर ना वीडियो क्लिप सिंग अदु महाकी मोबाइल दा मथंग मथंग सिंगथदुना येंगलिंगैदा न्यूज़ चैनल अमना महाकना तौरीबा अदु उथोरखी अदुम ओइनमक महाकना अतमनना वीडियो क्लिप अमतदा नंबदी तौखिदे अमदे महाकी फोन दा याउरिबा अतोपा आइटम सिंगबु थीदुना लैखी महाक मसा ngaktokjaraduna राठौरना फोंदोखिबदा महाकना सिगुम्बा नातै चादबा वीडियो अमता येंखिबा लैते हाइखी महाकना मखाताना फोंदोखिबदा कर्नाटका लेजिस्लेटिव काउंसिल दा मिनिस्टर अमदा हंगबा वहंग मरी लेनना महाकी मोबाइल अदु येंगबा होरकपदा महाकी मोबाइल फोन गे मेमोरी थलंबदगे फुल ओइरंबदगे वीडियो क्लिपसिंग अदु कक्थटनबा होनखिबनी हाइखी अदुबु बीजेपी नदे महाकना तौरिबा अदुदा कंडेम तौबगा लोइनना राठौरबु सस्पेंड तौनबा डिमांड तौरे कर्नाटका लेजिस्लेचर दा पोर्न वीडियो येंगबगी फाबा असे थौदोक असिना अहानबा नत्ते हौखिबा कुमजा 2012 दा बीजेपी की मिनिस्टर अहुम हाइबदे लक्ष्मण सीसी पाटिल अमसुंग कृष्णा पालिमरसु सेशन चथरिंगैदा नातै चादबा वीडियो येंगलंबदगे फाखिबा लैख्रे मदुगी मतुंग मखोय अहुमना रिजाइनेशन लेटर मसाना पिसिनजखे अदुबु हौजे स्टेट असिगे लेंगाक्ता लक्ष्मण सवादीना डिप्यूटी सीएम अमदे सीसी पाटिल ना मिनिस्टर ओइरे पनबा याबदे कुमजा 2012 के थौदोक असिगी मतुंगदा स्टेट असिगी लावर अमसुंग अपर हाउस अनिमक्ता असेंबली मनुंगदा मोबाइल फोन पुसिनबगी अथिंगबा थमख्रबने पुनसी चुपा फादोक पीख्रे उखरुल पुलिस स्टेशन की मनुंग चन्ना कंफासोन खुलदा लैबा चही 12 खक्ता गाइरिबे नुपी मचा अमबु था अहुम चुपना मखुरा बाबुल कोल चही 38 असम के सिलचर डिस्ट्रिक्ट के श्री गोना गुल बास्ती दा लैबा मियोय असिना नुपी ओइबगी इकाई खुमनबा मांगनखिबगी मतंगदा स्पेशल जज पोक्सो उखरुल की जज पुरीबा डब्ल्यू टोनेन मितै की कोर्टा चथरखिबा केस की फाइनल हियरिंग दा कोर्ट असिना एक्यूज बाबुल कोलबु पुंसी सुपा कैसुम संगदा लैनबा राय ताख्रे गारी बारा हेंगतपगी मायोक्ता खोलाव कया लाउदुना महिरोय सिंगना खोंजंग चंगसिनख्रे पालिबा लेंगाक असिना महिरोय सिंगिदमक अखनबा मतम असिगा चानबा ट्रांसपोर्टेशन चार्ज के पॉलिसी पुथोकपीदुना महिरोय सिंग स्कूल कॉलेज चटपदा थेंगनरिबा अवाबा से कोखनबियो हाइना ngasi इम्फाल कॉलेज की महिरोय सिंगना कॉलेज असिगी गेटता खोंजंग चंगसिनबगा लोइनना गारी बारा हेंगतपगी मायोक्ता खोलाव कया लाउख्रे खोंजंग अदुदा यावकिबा कॉलेज असिगी महिरोय हाइस्नाम दयानंदना हाई कोविड-19 मरम ओइदुना था कया स्कूल कॉलेज काद्रबा मतुंग नहोंगना कारकपा असिदा गारी बारा अदुकी मतेक वांखलंबा असिना मही तंबा लाक्लिबा महिरोय कयाना पेनद्रे अदुगी मथक्ता लाइरबा महिरोयना हेना नमना लैबा लमदम असिदा अरापा मफमदगी लाक्तुना मही तंबा ngamloidawbagi फिबमदा लाक्ले मसिगी मतंगदा पालिबा लेंगाक अमदे ट्रांसपोर्ट एसोसिएशन नसु मिद्यंग चंगबियु हाइखी मणिपुरदा जुको ताबा लंबी सेंबा लेपकदबने टीपीओ हंदकता जुको वैली की अकोइबदा चयोल अनिरोम चुपना मैहौ लांगपोक थोखिबा दुगे मई कन्ननबगी मिंगदा मणिपुर लेंगाकना मणिपुर की माइकैदगी जुको फाउबा लंबी सेंबगी थबक पाइखतलिबा असे खुदकता लेपकदबनी हाइना तेनयेमे पीपल्स ऑर्गेनाइजेशन टीपीओ की प्रेसिडेंट तिमिखा कोजाना फोंदोख्रे वाफम असे मणिपुर अमदे नागालैंड की लोनबदा लैबा जुको वैलीदा लमगी चयनबा लैरिबा असिगी मतंगदा एजेंसी असिगा उनबदा फोंदोरखिबने कोजाना मखाताना हाई था असिगी 28 अमदे 29 दा टीपीओ ना जुको वैली की अकोइबदा ड्रोन सर्वे तौदुना येंगबदा चयनरिबा ngamkhagi saruk asida मणिपुर लेंगाकना लंबी सेंबा अमदे पुलिस पर्सनल सिंग थमजिनबा थेंगनरे मसी यामना लाइबक थीबने चयोल अनिगी ममांगदसु टीपीओ अमदे बोर्ड ऑफ आर्बिट्रेटर्स BOA ना मणिपुर की चीफ मिनिस्टर दा अयिबा चेरोल अमा पिसिनदुना ngamkhai gi chayana ba si loidriba phawbadi
lambi sembagi thabak lepnaba amadi security personnel sing lawthoknaba appeal tawkhibani maihau lang pokthokiba aduda mai kanbagi khudong chaba lawduna Manipur lengakna Southern Angami amadi maramgi miyam singi marakta sayet aduna leiriba mafam asida nauna lambi semjinaba thawrang tawri thabak asi leptriba phauba makha tana TPO gi maikeidagi lepa leitana thabak lepnaba taksinkhigani hairi Juko Valley gi manak nakna leiriba yamna songba umang oiriba mafam asi Angami singna Kezol sa haina khangnari loinana mau singna Kozuru amadi maram singna Kazing haina khangnari hairiba mafam asigi matangda Kanglup sing asigi marakta ungkhatnaba leirakhibani maram asina chayenaba asi loisinanaba haukiba chahi 2016 da TPO na warep ama lawduna furup khudingmaki mihut ani yauba court ama BOA haina ming tholaduna lingkhatkibani ngamkhai gi saruk asida hauzik oiriba phibam asi laksinanaba TPO gi official singna BOA ga tanaraga thabak kaya paikhatle loinana lagliba numit humni gi matungda apunba mifam ama pangthoktuna waroisin ama puraknaba honagani haire panba yawade TPO asida Mau, Paumai, Thangal, Maram, Inpui, Angami, Chakhesang, Rengma, Pesuri amadi Jalyangrong Phurup ki mihut singsu saruk yaribani haukiba chahi khara sida Juko gi lam Nagaland gi Southern Angami Kangbugini haina claim tawrakhibani maunaha ama singnaningai oina turel da siduna leiramle Imphal West District ki Mongsangai dagi Koizam Ningol Loitongbam Ongbi Memisna chahi kuntraga humdoi cingnaningai oiba mawongda wangu turel da siduna leiramle thogdok adubu yaningdaba phongdoktuna ngasi Mongsangai Sun Club Lampakta Mongsangai kanba apunba lupna wakat mifam chathakhrei wakat mifam aduda saruk yakhiba Mongsangai kanba apunba lupki convener Soraisam Sorendra Chengleina paumisingda phongdokhibada Koizam Ningol Memisna Devi wangu ahallup awang leikaida leiba loitongbam Rajen Singda mayum panduna leibane matam kharagi mamangdagi makoi ani Mongsangaida baragi yum amada thabak ingkhang suduna leirakhibane adubu makoi ani numit humniromgi mamangda mapuroiba loitongbam Rajen ge wangu ahallup awang leikaida leiba yumda chatkibane ngarang thogdok asida leikidraba Koizam Memisna na yumda mahaki Nipana Phutsaiba Chathavadagi Leiba Nungaitre Mahakbu Lauba Laknaba Yumgi Miyoisingda Phone Tawroktuna Khanghalakhi Yumgi Imung Manungsingda Phone Tawduna Khanghalakpa matung Pung amarom leiraga Manembokna Memisna thiba khangdre haina Phone Tawrakhi hairi Thogdok asiga mari leinana leikidraba Memisna gi imung manungna phongdorokpada ngasi nongalamdai pung 3:30 taba matamda khana chainaba thokpadagi laknaba hairakhi adubu ngasi ayuk mahak turel da sina phangle haina tabada angakpa poe maram aduna Memisna gi misi asi chingnaningai oi Memisna gi haksang forensic expert na chingba yauna post mortem tawduna misi asi gi asengba langla langjil adu khangba pami haikhi leikidrabi Memisna sahi mangarom suraba masanupa ama amasung tha ani makhairom tangai ribe masanupi amasu leidi hairi School karamdaba GP Women College ki Oza Singh Dais nan panba hauragani matam chana mahiloisang sing sagatpa loisindaba thikadar sing tokhallaga atopa thikadar da thabak suhallagani Rajen parbo disease sandoroktuna hui kaya narakle veterinary hospital sathina motle wai sitpi naba karmachari ama phauba leitre Manipur Sarkar ki Sanjen Thongda leiriba Veterinary and Animal Husbandry Department asigi makhada run tawriba veterinary hospital ase aduki matik modle hospital asi tarutanana thamnaba sengdoknaba wai sinaba karmachari phauba hapangamdabadagi onthokpa phibam amada leire India gi vaccine puthokpagi chang asina ngasi malemgi khwaidagi phaba lan oire haina UN chip na phongdokre WHO gi scientist taraga humdoina COVID ki haurakpham Wuhan da thijinba haukhre Parliament budget mifam farm law chana handanaba Supreme Court ki yathang ikai khumnagane President
President Ramnath Kovindna Republic Day Leipaki Konung Delhi da pangthokiba thoramda Laumi singna lo ahumgi mayokta tractor rally chatlingaida hingsa thokibadu pendaba phongdokre aduga mahaki londa madu laibak thivani haiki mahakna center ge Agri Act sing adubudi sawatki President hai Agri Act ahum Supreme Court na matam kharagi chanahandana thamkhre laingakna makok thongba court asigi warep ikai khumnagani Laumi crore tara henbada Agri law ahum asigi kanaba phangba haukhre Political party kayana reforms asibu sawatli haiki PMK SNG makhada lupa crore lakh amaga lising tara humdoi makhoigi account transfer tawbikhre mahakna Laumi singidamak mahaki lainga ka paikhatliba singdu panduna ngangkhi maraksida opposition party taraga mapanna president gi address adu boycott tawduna ihau khongjang changsiliba Laumi singda solidarity utkhi